Arambai News Guwahati da Mitelongi Pau Tabiribasingbu ihan handumaktada Chingangbam Susitrani na Kurumjari Huzingasigi Samlapa Mariba Pau Sing Lobirase Sanglaba Jahi Nipunitogi Matung Handakti Asamda Alfana Ning Tambanumid Boycott Toraktre Asamban Lauthoraktre Atay Akanba Lalulup Kianasu Surrender Tonakhiba Amadi Ceasefire da Laikiba Kayas Namaram Oiraga Handaki Ning Tambanumid August Taramangada Asamban Natraga Independence Day Boycott Lauthokpa Thoraklori Thazinari Aduga Assam Pumbada Ban Natraga Boycott Ki Mami Tahanbangam Libasisu Alpha Kaktani Maramaduna Handakti Lengang Nasu Independence Day Mapung Pana Pangthokadori Assam ki Rajnitida Lupa Crore Tara Nibagi Wathok Hojiksu Nemthadre Raizor Dolgi President Amadi MLA Akhil Gogoina AIUDF Tagi Lupa Crore Tara Nirambagi Wathok Asumasum Chokthorok Padagi Ngasi Amuk Akhil Gogoina Aminul Slambu San Huran Bahaina Yamnamak Hantana Amadi Fazadaba Wahi Wata Kyas Naduna Cherakre Masigi Paukum Oina Muk AIUDF ki MLA Asina Akhil Gogoigi Wangang Asina Mahak Karamba Mishakno Mahaki Party Asina Karamba Makhalgi Party no Habadu Takchare Hydakli Asida Sunatana Raizor Dol Matau Karam na Semki Kanagi Sale na Semki Bage Amadi Kanagi Mateng Lowki Bage Namak Machatana Haidokani Hydakli Masana Masabu Asengbani Haizaba Masana Masabu certified Tokzuba Mui Adubu Kanana Tazabigani Adugumba MLA Kanamata Leite Hanaso Makataki Jairagasida Akhil Gogoyamasung Congress Yamnamakana Naksinarakpagi Kudamamoina Akhil Gogoina Congress ta Anuba proposal Mapirakre Morianium Sung Thara Kendragi Bipol da Yanaba Mirep Singh Thagat Nabagi Wafam Pukalaki Loinana Oigi Dol Singh Su AIUDF Tagi Laptoknaba Akhil Gogoina Haiki Lakipur Kuman Club Nasinduna Lakliba August Tara Humdoi Irai Numitta Bir Tikendrajit Pu Fasi Togduna Hat Kiba Numit Ningsing Laduna Jahi Chamaga Kuntra Suba Maribak Ningba Numit Loinana Miyangi Mifam Amasu Lakipur da Pangthokani Hairi Athoba Ningsing Loop Lakipur Amadi Naharol Korirol Silup Asamnasu Tongan Tongan Bathoram Paringa Loinana Magi Loishangda Athoba Singi Numit Pangthokadori Lakipur BJP Mandal Committee na Atay Lup Kayaga Kusam Naduna Lakipur Multi Community Hall Puler Tolda Chamaga Kuntra Suba Athoba Singi Numit Pangthokadori Thoromasida Lakipur gi MLA Kaushik Raina Athoiba Mithunglen Oina Saruk Yagani Lakipur Ahal Marubna Su Lagliba August Tara Humdoi Amadi Tara Mangada Thoram Paring Kayaga Loinana Chamaga Kuntra Suba Maribak Ningba Numit Amadi Humbudra Manga Suba Bharat ki Ning Tamba Numit Korirol Sanglenda Pangthokadori Nakalamaromda Lamdamasigi Saknaraba Ahal Kasar Tolen Kungi Bisnu Lakpam Raj Bapu Sarma Amadi Kasar Kamrangagi Lakipur Ahal Marubki Hanagi member Tokchom Dhaka Singh na Laikidabada President Thoidingjam Dhirendra Amadi Ingudam Binotna Lupki Maikaidagi Awaba Fongdorakli Maragasida Athoba Bir Tikendrajit Amasung Thangal General gi Kathokpa Dubu Matam Chupagi Oina Hinghanduna Thamnanabagidamag Silchar gi MLA Dipayan Chakravarti Udharbon gi MLA Mihir Kanti Som Ratabari gi MLA Bijay Malakar Amadi Pathargandi gi MLA Krishnendu Palga Loinana MLA Kaushik Raina Assam gi CM Himanta Biswa Sarma da August Tara Humdoi Asibu State Holiday Lauthokpinaba Makhoi Mangamakna Punna Khuyek Thaba Memorandum Ama CM da Pishinduna Haizakre CM Himanta Biswa Sarmana Su Wafamasigi Matang da Yengshinduna Mathuk Taba Thorang Paikatkani Haibagi Thazaba Piraki Haina Kasar Lakipur Kendragi BJP MLA Kaushik Raina Mahaki Twitter da tweet Toraki Tokyo Olympic da Saruk Yaruba Olympian Ani Nilakanta Sarma Sung Pukramam Susila Chanu Ngasi Imphal Airport ta Thunglakre Airport ta Manipuri CM N Biren Yauna Miyamna Makhoibu Haraukte Yamna okay Nilakanta Sarma na medal Laurakhiba Nupagi hockey team gini aduga medal Lauraktrabasu semi final yongna changduna record thamkhiba women hockey gi team da yaukhibi Sushila Chanuni Makhoiga loinana Hockey India gi president Gyanendra Ningombam su yaurakhi Olympian Aniasigi performance Asuki Matik Pazaki Haina CMN Birena Tagat Pafongdoki Olympian Sing the Pinanabagi Damag Assistant Director gi post Tara Medal Lorok Pasingi Damag Deputy Director gi rank ta post Manga Madi Gold Medal Lorok Padana Joint Director gi post Ahum Semlaga Lairabani Lagliba August Kun Natraga Kunma Thoida Lengak Nasinduna Hockey Sanaroi Nilakanta Amadi Sushila Loinana Judo Sanaroi Sushila Suyauna Punna Chauna Okpagi Thoram Pangthokani Hainasu CM na Makhatana Fongdoraki
Andaman amasung Nicobar Island da British Lanmina Paduna Pukiba Manipurgi Athobasingda Kathokpa Memorial Complex ama thamnanaba BT Parki Said Minargi Manungda Sagat Libasing CMN Birena Chatuna Yengsinkre Hariba Memorial Complex asi Laglibo August Tarahumdoi Patriotic Day Nimitta Maikum Hangdokadoribane Panbayai British na Manipur Lokshin Ringai Ningtam Landa Saruyakiba Lanmi Sing Adubu Manipur Lokshilaba Matungda Athoba Lanmi Tarani Panbo Andaman amasung Nicobar Island Fazinduna Thamki Makoigi Marakta Manipurgi Nagamacha Anigi Mamingsu Yauri Makoi Singadu Amuk Manipurda Halakpa Ngamkidre Asumna Makoigi Maming Haktuna Thamnaba Martyrs Memorial Asi Semgatpani Athoba Singi Maming Chithahoba Layubra Haibadasu Lengagasena Kupna Tigatli Panari Hainasu CMna Makatana Pongdoraki Ngasi mayang Imphal Kokchai de Leiba Kanglei Voluntary Workers Association na COVID na soglaba imong mga da chana na batcheng Hawaii Thau Thum Pibatanatana sale gi mating oina lupalising mga khusinaki hariba polam singasi potlam sing amadi selfam singasi social worker mayang Imphal Sekmaizing de Leiba Urikinbam Rome Singh na pirakpani hairi Social activist Rakesh Naurem gi mideng makhada ngasi Wangjing Tentha Kendra gi Tentha Gram Panchayat ki manung channa Tentha Mayai Leikai Mathak Leikai Marongban Tuwaban Thambal Chingya amadi Tentha Khongbal na chingba khunsing da chatuna marirak suba minungsi gi tengbang thoram pangthokre awana taraba punna imung nipurom da cheng keji manga yauna nongmuda changdraba yadraba acha thaksing su yenthokhi Moong Maril Tana Popam Pamnanaba Amadi Miyamna Jackson Thorangsing Ningtina Ngaktrabadi Kaithel Tinglagasu Adumak Kudung Tiningai Oiba Pibamda Lerakpayai Hariduna Committee on COVID-19 Manipuri Chairman W. Second Amadi Convener N. Premjit Anina Luchingduna Volunteer Yankai Galoinana Konung Mamangdagi Hoduna Wankai Kaithela Sangvi Fauba Amadi Uripok Cherab Court Tagi Rims Hajan Fam Fauba Miyamda Puna Wakal Taminanaba COVID Tagi Ngaktok Awareness Pinabi campaign chatki Popam Pambi Singh amadi Port Labor Lakriba Singda Ayush Department piba immune kankaranaba hidaki course amamam amadi marks na chingbasu yenthoki campaign asi numit khudingi leptana changsin khigani haina media coordinator Git Chandra Mangang na thadorok pachirol amana khanghalakle Meghalaya gi journalist sagaina khongpham chetna leminabagi warep lokhibaga loinana singnarakpa amasung athingba kaya leirabasu miyamgi thogol makhatana tawgani hairakre mase lalholop HNLC Hini Trap National Liberation Council na ngarang silongi laitum khrada bom pokhain kiba thogdoga dugi matung lalholop asina thadorokpa cherol ama phongdabagi damak journalist sing asigi mathakta aina thingkraba lalholop asina akanba wahi wata kaya ga loinana kihalakhibaga loinana journalist singbu makhoigi yeknabani haina logani so hairakradagine Malem gi oina ATM khinba ho khiba chahi yankhai humdoi gi matungda Dr. H. Gordon Roberts Hospital Silong da ahan boina ho khiba August 3 ATM khinkre panbayabadi malemda ATM puthokiba John Adrian Safford Baron English amaga chamapan kunmanga gi June kulhumdoida hariba Silongi Hospital asida pokhibane masigi centenary mathang chahida celebrate tawdoribane Panbayai asumna India gi Silong da pokhiba Scott English ngani tarada Scotland gi hospital da laikidabane Transparent India gi wakhalona magaloina na Healthy and Clean Tripura ma semgatnabagi pandamda Tripura gi CM Biplab Kumar Dev na lambi mapan gi cha dukan phambasingda leibak ki kap lak ama henna ngasi yen thokre plastic ki mahutta leibak na saba pochai sing sinaduna henna environmental freely ohenaba CM na haiki Tripura da COVID ki phibam phagalakpadagi night curfew gi matam tensiladuna hayeng August 12 dagi 38 fawba numidang pung 10 dagi ayuki pung 5 fawba curfew thamlagani mifam amada miyoi chama tinbagi ayaba su pikhre Rajya Sabha gi chairman Venkaiah Naidu na ngrang leibak pokpa numita house da opposition members singna thokhan kiba charangnaba adugi matangda kanna pendaba phongdokhibaga loinana MP singi machat singda nungaitaba su phongdokhi Thamoi sokmanbadagi Venkaiah Naidu wangangba thokide nunghiknakhi mahak ahing tumba yakhide fawba haikhi table area si house ki singlaba maphamni table da chongkhatpa amuba phi haiba amadi file sing langkhaibna chingba tawbasi lebak macha tadaba thongni
Pung ama makai hena table the Pamjinduna Labadagi, Mipamadagi proceedings Kayarak Yetoki, and the Kimipamasigi productivity, Chada, Kunitoi Kaktamak Lariba Sigi, Dai, opposition gi members singni Hanasu, Venkia Naiduna, Pendaba Fongoraki. Lagliba October Amadagi, ATM Singdagi Sel Lokthokpada, Sel Yarum Drabadi, Marilinaba Bank Sing Namadugi fine, Pigadabani Haina, RBI na, Anova guideline Amathorakre. July gi Aroiba Fav, the Libaga Sigi Tongan ba Bank Singi, ATM, Lakanigali Sing Tarahumdoi, Chatret Ko Humputaruk Laibane, Sel Lokthokpa Chatlaga, Sel Leram Drabadi, ATM Labagi Kari Kanaribage. Panbayai, Manipura ATM Marang Kaina Larabasu, Sel Yauba ATM Tibada, Awaba Ama Oiribane. Maduna Atua Kai Amadi Ana Layang Bada Kudung Chadabakayasu Tokale. RBI gi Anuba Rulasana Manipuri customers Singi Oinadi Yamnamak Kudung Chaningai Ama Habadu Oigadori. UGC Net English Singani Kunmathoi October Taruktagi Hauragane, Madugi Damak National Testing Agency na UGC Net English Singani Kunmathoi online application form UGC gi official website Habadi ugcnet.nta.nic.in da release tokre. Ngasi Himachal Pradesh ki Kinnaur district ki manung channa Negulsari Tehsil da Chingmai amab Ninkharak padagi Yamdrabda Miyoi Kunmanga rom Siram lagani Chingnari. Togdok Topa Masida passenger Kunmanga Hena Tonga bus ama Laibakna Chentaduna Puki. Hogzik Pawda passenger Taramari di Kanbangam Kre Miyoi Tarana Siki. ITBP ki Miyoi Chahum Hendana Amadi Army Amasung NDRF ki Team Galoinana Rescue Operation Kana Changsili. Hogziksu Nungamadi Laibak Kintarakpa Lab 3 su Hairi. Aroiba Dangasigi Tentakpa Maroiba Pau Khara. Lionel Messi na Barcelona Thadokrabagi Matung PSG da Changkraba Matung Neymar gi jersey number 10 low haiba yakhidre. English singani ahum ahan boina Barcelona da yawba matamda mahakna litkiba jersey number 13 adumak PSG da su litkani hairi. Infectious disease ki maramda malemda sakhangnaraba Dr. Paul Orfit na COVID positive oibadagi chayol ani matungda pharaklabasu RT-PCR machine na tha ahumdi positive result piba ngami hairi. Ngamkhaida hingsa thokpadagi thamkiba economic blockade lokthokhrabagi matung hogzik phawda mathau taba pochai sing puba gari 1400 henbana Mizoram da thauzinkhre. Dr. Najma Heptulana Suti Lokibadagi hogzik Sikkim gi governor oina lariba Ganga Prasad Chaurasiana Manipur gi governor gi charge puragani. Aduga Arunachal gi governor Brigadier BD Mishrana Mizoram governor gi ehenba charge pukre. Olympic silver medalist Manipur gi Mirabai Chanuna ngasi cricket legend Sachin Tendulkar amadi Mirabai gi favorite actor Salman Khan gasu unakre. Bangladesh ta COVID ki athingba sing lokthokibadagi mahausa gi punsida hanjilakre adubu COVID ki anoba case ti phangba lepa lectri. Amadi haukiba pung kunmari asida India da COVID ki anoba positive case lising kunthani panga chahum yankhayumdoi phangki chamri ga marfutara taretna COVID number moiduna laikhide. Awanopagi state singi manungda Nagaland da humpumari, Meghalaya da chamriga humpuhundoi, Manipur da chatruk subna taruk amadi Assam da chanipan ga marfutaruk COVID ki anuba positive casing phangki. Assam da miyoi taramari, Manipuram sung Meghalaya da tara amadi Nagaland da taruk laikhidabagi report su lakli. Ngasi ganadi Arambai News Guwahati da Maichalon gi pau sandok chaba matang solution zavaga loidana tabiri basingwa mukasu hana kurumjari.